ngasi numida wairam phongkiba tungan tungan Manipuri siphongsing amasung thokiba thawdo wathoksingdagi maroibi ipausing meyamda thamjari anbada Panungkol pausidagi lakusaraga lakadoriba sahi English singaniga kunga mangagi Ningol Chakaoba thouramdari Ehsa Eshagi yum2 hanagum khunda leitawagi khudolpot oina tamlagani taikon Commander 80 Unit 15 Arambai Tengol Unit 10 Lamlai Unit 15 Kaibi Unit 16 Kundrakpam Unit 42 Sagolmang Unit 44 Uyumpok Unit 55 Pukhau haribi Unit taruna punna samnaduna kumsi sahigi Ningol Chakaoba thouram amangarang sombum community hall pangthokre Kaibi relief camp amasum sombum fabricated house sombum ahungi isil inaw sing punna miyoi satreka kuntraga mangana Chakaoba thouram adura sarugyaki sarugyaba lakiba isi isil singa asamba saklen jaminaba loinana ngamjaba khudol post pikhiari thouram adura sarugyakiba 80 Unit 15 gi commander Ningthau Khongjam Taikon Mitai Nahai English Singaniga Kunga Mangagi Ningol Chakaoba thouramdadi Ehsa Eshagi yum2 hanagumna khunda leitawagi khudolpot oina tamlagani Aikoina ngasi thawai khubakta haplaga mitop illegal immigrants singa lanthingnariba si iramdamasigi tamaktani maram aduna iramdamasigi isal isi singna igi ngamkhai ngakpiu atopa furupta yumpanduna igi ngamkhai thugai roi saiki Sakholakpigi matungina iramdamasida rail gi transportation yorakpada aikoina saksil haudragadi ifrup asigi asengba sakta mangkhiba fawbu yai haba wakham thamki ngasigi thouram adur Arambai Tengol Unit 10 gi lamlai commander Ningthau Khongjam Rishikanta 80 Unit 16 Kundrakpam gi commander Malem Khomba Mitai 80 Unit 44 Uyumpok gi commander Punsiba 80 Unit 55 Pukhau gi commander Bozenjit amadi 80 unit singi tengoloi sing yauna lamdam sigi imaibel sing amadi isal isi singsu saruk yakhiadi makasa tharak poina to papom na khulngak pusing bukari de soikhigedagi haiduna ahing yarek libi mama oibi singda onchilak liba reactionary sing para tambibagi matam oire folks haukiba November tang ani gi ahing pung 13 ga minini furum taba matam da masakhangdaba khulai paiba mi khrana Bishnupur district ki Ningthakhong Gopinath Laikai the Levi Folks Women Subing Bishnupur District Committee Secretary Organization gi Thaudang Purivi RK Gandhi gi yum da nongmai round taraga mangarum kapsinduna aki ekang pohalambagi thaudo adu yeknaba masakhangdaba I masil gi marakta akan aring singba pangdaba mitambal gi thawong haina Federation of Civil Society Organization Folks Manipur lawi amadi thaudo asida sienari ba mi khudimak District Police na akan mamiyang sang magaloy na logi ba sab action atin mamatam gi manung lakwat kadabani haina folks ki meke digi thokpa siro lamana fongdorakli siro laduna makha taradun hai sahi ama makhai mapung pharaba sin ko ki joksingna Manipur gi apun bagi saktam da singna duna satharakli balana sida maira pai bi lusingbi ama oina ngasi phaw lambi da hingyarek tuna khulngak put asobu thaudang lauri basing kari da sokhigedagi haiduna sanglaba matam kya tumbasaba khangdana asobu thaudang lauri misa amagi punsida singnaduna ken khangalambagi thawong si laipaki damak tumba saba khangdan asobu thaudang lauri imaibel khudamna condemn ta phumthui masma siguma reactionary singa sigi mathakta miyamna parama tambi hauda bataragadi tungda maira pai bi thokna ba mioi lerakta bi hairi khulngak liba masa oibi singbo soengam yahondana bangak se liba mama oibi singda onsinduna kian khangaliba mioi singadu mama mapa masakhangdaba laibak miyam gi meyokta leiba reactionaries ni haina lauridabagi maram leiti khulngak pagi maikhum uptuna miyam da maru oina mama oibi singda phawbo onsinba ngamliba mioi sing masakhangdoktuna sab saba para tambi bagi matam oiri makhoi singa si terrorism gi thawong kya sathariba yeknaba sin ko kijau singa kari da khenari bagi habisi laibak miyamna naina bagi matam oire asiguma thabak singa si matungda sungthok thoga loidabani haina folks ki secretary information and public relation naris mangan kuyek pi don thokpa sirol duna makhatana fongdorakli Manipur to optional gi maikai digi maru ebi I pausing miyamna thamjagi ahanbada paujal pausei editorial miyamna thamjagi Environment gi fibam kanbada puna thaudang lominasi hauji state asida mausa gi khal kai tharaktuna environment gi fibam hainingai leituna nomo gi soksilakli be environment gi fibam asi kanana bohona bada ekoi punamaki thaudang sangi environment karamna kangani amadi kari thaudang lawgadagi haibadu miyamda bab tahan basangi ngasi mak state asigi sanglaba singsang na pom sing nomo gi maru koksilakpada natana tampaki lamda
thouram mamal yamlaba uwasingsu nongmonomigi masing handarakli masi aikhoi miyoibana environment gi phibam kannanaba honabigi thawdang watpadagi oirakliba phibamni state asida soksilakliba environment gi phibam asibu kannanaba ngasingasima sarkar amasung tuwan lanai rupsingna kana honarabasu khwaidigi maru oiriba lamdam asigi miyamna lakholakliba thabak singadu khangba watba madi mateng pangba watbagi phibam amada lagi environment kanba haibasi mipung khudimaki thawdang sangi manipur sarkarna wetland amasum part kananaba ek satnarabasu thabak ningthina onthokpa ngamdana lagi maru oin aikhoi miyoibana hingba sejinariba plastic ki polam singamati phata hogdi mafam sana hundokpa natragana manganbigi thabasi ningthina sathadabana amuk hena environment gi fibamna soksinalakhi hiram kyara sejinariba plastic ki polam singasi lambi sorok natragana yumgi akoi badamadi sterasi gi maru oiba turel singa phata hogdi hundokpana mauksa gi fibamda hena soksilakhi Malayamda atangba freshwater lake ama oiriba lautak part asisu Nambul Turel Imphal Turel yauna part asida itenpham oiriba Torel dagi utharakpa plastic ki polam singamadi phatta haudina nomugi ising moshilakpada natana part asigi khongnung su thengalakli Manipur Sarkar gi lautak development authority ki makada lautak part ki phibam asibu kannana ba lupa crore kya thadaduna Phumdi sengba amadi lautak khongnung taukthoklabasu madugi kanaba panam madu phangma ngamdana leiri environment kanana bo honabada isa hana gyan taba sangi madugi matung imung manung amadi samasta leiriba mipung kudimak sangi matam madudata environment gi phibam sowanbada maru oiriba plastic ki polam singamadi phata haudi singadu mafam sana thambigi hainabi amalakani Loinara singa masum tamgi mafam kyada matam sunaba wahi amadi afaba makhalgi upambi sing thaduna environment kanana bo honamina basangi ngasinga simak lamdam asida soksilakliba environment gi fibamasi kanana bo honabada sarkar khaktana tana tuwan lanai dup singsu songthoraktuna thabak kya pekhatnarakli Malayam gi oina June mangabu environment kanana ba nomi ni haina palan thoram pangthokliba dugi nunggyaba wakhalunadu puna khangminaduna environment kanmada aikhoi puna mang thawdang lominarasiba paujal pauksi editorial ma'am hanbra thamjari makasa tharak poina topa paumna African continent maset ani thokna leptana se khairakosina anauba ocean ma tholakpa yai haina scientist singna thajanari ngasi continent ama maru oina lairiba Africa si maset ani thoklaga continent ani gi marakta anauba ocean ma tholakpa yai haina scientist singna phongdokli continent asida Chahi duna saruk ani thokna khaidokpagi hausik yamna kana sathari Africa gi manungsana leiba Uganda amadi Zambia na singba lamdam asi matam amada samudra khongban ga tainaba lamdam amu oirakpa he East Africa rip haina khangnaba mile 35 sangba Chahi bigi saruk ama kumja English singaniga mangada Ethiopia gi desert thokpur haurakhi geophysical research ki matungina Africa gi lebakrada Masjid Chahi duna nomunomigi Chahi ba mafam laukthokpo hengalakliba si samudra irol nungda tectonic process thoktuna laukthokpo adugi saruk amani African Nubian African Somalia madi Arabian haiba tectonic plate ahumgi marakta Chahi bigi thong sung sathabokre University of Leaders ki Christopher Moore gi matungina Malem asida kangphal gi sarukta Chahi raga matau kramna osin semlakhibagi haibadu thijanba yaba mafam ama hairagadi Africa asini asiguma makhal gi tectonic asi Red Sea amadi Gulf of Aden thoktuna East Africa amasum Western Asia ani tamna sektokna ba hengalakhi GPS tracking gi matungina tectonic plate sing lengthok lengsin tawbuna lamdam kyara Chahi bigi thawdok sing leptana thukli haibadu khangmamli masige manungda Arabian plate sing Africa dagi laukthok le haibadu khangmangamba loinana sahi amada inchi amagi sang leptana lapthoknari University of California gi Geophysics scan McDonald gi matungina GPS ki measurement mathang lawbadagi matau kramna Africa continent da Chahi duna nomunomagi lapthokna ba hengalakliba no haiba adu mayek singna khangmamli sahi million kharagi matungda Red Sea amadi Gulf of Aden asi ising thumjinduna irol nung laikhragani East Africa gi Rip Gully asi
अनौब समुद्र ओइरक्तुना ईस्ट अफ्रीका की सरुक असी तोंगानब कंटिनेंट अमा ओइरखिगनी हौजी हौजी अफ्रीका की अपुनब पाक चावबसी स्क्वायर किलोमीटर अतोप पावमना US की न्यू मेक्सिको टाउन करीनो खंगदना ngang लेब मखोल अमगी मरमदा साइंटिस्टसिंग ngasi फावबा सममनरी डिजाने इकोई कोइसिन यामना निंगथीजरब टाउन अमदा नहाकना लैरबा इकोई कोइना येंगबद निंगथीजरब सिंगसांग परेंग अमा लामना उब मरक्ता कदाइदगी लाकपनो खंगदबा मनिलगुमना मतम सुपदा ngang लेबा खोंजल अमा अदुमक नाकी नाकोंगदा तादुना लैगनी मदु करीनो हाइना खनगदगे थगोस यूनाइटेड स्टेट की न्यू मेक्सिको हाइना खंगनबा अपिक टाउन अमदा यामना हौदबा ताउ हाइरगा खंगनबा मिनिल मानबा खोंजल अमा मफम अदुर लेबा मियोइसिंगना हौकिबा सै क्या तादुना लाकली करीदगी थोलकपा मखोलनो खंगदबना मफम अदुगी मियामना ताउ हम हाइरगा खोंजल असि खंगरी मतौ क्रमना खोंजल असि न्यू मेक्सिको टाउन यौरक्लिबनो हाइबदु ngasi फावबिगी ओइना साइंटिस्टसिंगना थिजिनबदा खंगमद्री अदुबु ताउ हम हाइना खंगनबा खोंजल असि लो फ्रीक्वेंसी दा लाकवा खोंजल ओइबना मियोइ खरदना खोंजल असि ताइ खोंजल असि कामदौबगी हाइना हंगबदा अराप मफम अमदा डीजल इंजिन ngangbगी मकोलगा हाइरा माने खोंजल असि अककनबा माइकई अमदगी लाकपा नति तानिंगद्रे हाइदुना नामिनसिलगा लैरबसु अदुमक्ताइ कनागुम्बा मखोल हाइनदबा मियोइददी खोंजल असि अवाबा मोइरी कुमजा इंग्लिशिंग अमग समपनगा मौद्रागी मतमदगी असिगुम्बा मफम खंगदबा खोंजल अमा न्यू मेक्सिको टाउनदा ताइ हाइबसि खंगबा होरखिबनी अदुबु न्यू मेक्सिको द लैरिबा मिपुम खुदिमना खोंजल असि ताराब्रा हाइबदुदि नति टाउन असिगी मियोइ सादा अनिगी सांग खक्तना मसक खंगदबा खोंजल असि लेप्तना ताइ हाइरि सही क्या हिरमसिदा रिसर्चरसिंगना थिजिन्दुना लाक्लबसु ताउहम असि करीदगी ओइरक्पनो हाइबदु पुथोकपा ngamdana angakpa ama oina lari मसी साइंटिफिक ओइबा एनोमेलीरा नत्रगा मियोइबगी वखलदा बापना सजिलगा तारिबा खोंजेल हाइबदु खंगमंगमद्री अदुबु न्यू मेक्सिको टाउनदगी लाक्लबदी असिगुम्बा खोंजेल अमा ताबा हाइबसिमदि सोइद्रे थिजन होमजिनबसिंगना मियोइबगी मिनिलगा मानबा खोंजेल असि मास हाइस्टरिया नत्रगना साइकोलॉजिकल्स फेनोमिनन्स अमा ओइरंबा याय हेनसु थजने अदुबु सब साबा मरम अदुदि पुथोकपा ngamdri न्यू मेक्सिको असिगुम्बा मखलगी साउंड अमा तारि हाइबगी पाउ संतोरकपगा साइंटिस्ट अमदि रिसर्चर मयाम अमा न्यू मेक्सिको टाउन संगसिन्दुना थिजिनमौख्रे यूनिवर्सिटी ऑफ न्यू मेक्सिको की मैकेदिगी तारिबा खोंजल असि कदाइदगी लाकपनो हाइबदु थिदोनबा स्टडी फाउ सतख्रे मदुदा साउंड सेंसिटिव ओइबा इक्विपमेंट सिजिनदुना तारिबा खोंजल अदुगी हौरकफम खंगनबो होनरी होनखि अदुबु ngasi फाव चप चाप मरम अदु खंगबा ngamdana लैरि हैनसु पाउस्ता मखाताना फुंदोरकली मखा सथरकपो ओइना तो पावम लेबानन इजराइल अटैक सथरकपदा थाईलैंड की मियोइ मरी अमदि इजराइल की मियोइ हुमपुना मियोइ तरे सिरे लेबानन इजराइल की अवांग थंगु सरुकता रॉकेट अटैक सथरकिबगी थौदोकता थाईलैंड की वॉकर मरी अमदि इजराइल की मियोइ हुमपुना मियोइ तरे सिरे हैना इजराइल की वरोल मतुंगिना फुंदोरकली इजराइल लेबानन अटैक सथख्रब मतुंग तरकपदा मसी ख्वाइदगी अकनबे अटैक ओइबगो लोइना मिसी मिना थोप ओइरि मसीगी पखुम ओइना इजराइलना लेबानन लैरिबा हेजबोला मिलिटेंट सिंगी मथक अकनबा मोंग एयर स्ट्राइक तखरे मसीदा मियोइ कुनगा मरी सिरे हाइरि यूएस की मैकेदगिदी रीजन अदुदा 6 फेयर थमननबा यामना कन्ना तक्सलिबनि मिडल ईस्ट की रीजन अदुदा थोकलिबा लानसी यारिबा मखै पाकथोक सकथोक हंदनबसु तक्सलि यूएस की इलेक्शन पांथोकदोरिबसिगी मंगोइनना 6 फेयर थमनबगी वफम अदु यामना तक्सलखि गाजा की अवांग थंगु सरुकता इजराइल फोर्सिंगना हॉस्पिटल अमदा लंदारखिबदा अमा अता थोखरे वर्ल्ड हेल्थ ऑर्गेनाइजेशन की मैकेदगी सप्लाई तौखिबा पोचै कया अमसु अमा अता थोखरे हाइरि यूएन एजेंसी सिंगी मैकेदगी हाइखिबदा सथरखिबा स्ट्राइक अदुना मरम ओइरगा हॉस्पिटल अदुदा लैरिबा डायलिसिस यूनिट अमदा अमा अता थुवलेसु हाइरि लोइनना वाटर टैंक अमसु काइबगा लोइनना सर्जरी की बिल्डिंग की सरुकतसु अमा अता थोखले हाइरि इजराइल मिलिटरी की मैकेदगी हिरमसिगी मतंगदा कमेंट पीनबा हाइखिबा मतमदा करिगुम वाफम मता फोंदोरखिदि हॉस्पिटल अदुदा एयर स्ट्राइक सतखिबा अदु मरु ओइना हमास की मिलिटेंट सिंगना संजफम लौदुना लैरि हाइबा लाखपदगी एयर स्ट्राइक द सतखिबना हाइरि गाजा की हेल्थ मिनिस्ट्री की मैकेदगी इजराइल न हॉस्पिटल अदुदा अटैक सथरिबा अदु अकन मोंगदा कंडेम तौखिबगो लोइना
international community bu Gaza da laidiba medical facility singda aso engam thuan bidanaba takshili haidi Lebanon digi kablakiba rocket sing aduna Israel gi awang thangba town Metula da leiba agriculture gi area ma tasilaki masida Thailand gi worker mari sire du Israel gi miwe masu sire hen spouse da report tawri masigi pung khara son tharaba matungda Lebanon gi maikei rocket kunga manga amaga kapsinduna attack sa tharakpadigi sei khumfu suraba nupi amaga sei kunthra suraba nupa amaga sikhi haidi aduga atopa anina aso apan nangki haidena su report tawri Hezbollah amadi Hamas asi Iran back to bolumni Israel gi oinadi yekna boidi Lebanon gi sa tharakiba rocket attack adugi matangda Hezbollah gi maikei digi kariguma wapma mata fongdo paletri Israel military nadi Lebanon dagi rocket maudra kabrakeri Lebanon base tawriba Hezbollah na Israel gi awang thangba lamdam gi saru asida rocket drone amadi missile sing lepa laitana kapsinduna lakli English aniga kunga humdoi October 3 Hamas na Israel attack sa thaduna miyoi lisinga magasa mokhat kiba madi saniga yangkhaina hostage oina phakraba matung tarakpada Israel na Gaza Strip military offensive sa thaduna lakli anisu pawksida report tawri Lebanon nagi rocket attack adu sa tharakibada Thailand gi miyoi mari sikibasigi mathakta atopa Thailand gi agricultural worker kyasu aso open nangkre anisu pawks ta fundurakli adu hauskuina di myam pawks matang sa lusinjarage